Kakabu kakabu han mukadu kai kunu bochari kakabu khoiram jari kakang asigi content je yamna maru oiba akoigi jumsaron ade jumjida karamba mafamda akoigi hujiki english ki wahai jodi akoigi washroom mana haiji akoigi manung changpham mana hairiba magi sabagi mafam jaga kadai dano adagidi jum ama sabo itaragadi akoigi laisangji leitabudu sungja amag yadabra siguma mayam adagidi jumgi sangoi saba matamda karma matamda sagadagi haibana chingbajingdugi matangda khangnabugidamakta ngasi julakjabani awat apa jarubadu jengbiriba ipa isa khudimangna ngakpinabugidamakta ai haijage ai kaka haujanabgi tanjadu lawjage kaka akoigi jum ama laibo itaragadi akoigi laisangji sungjamak yadabra leitaba adona tagana laisangji jumgi corona kan chaitano maje thamgadoije kaka ख्वाइदगी मरु ओइबा वाफाम ओइगद्रान खंजई कका सि फनी आई हाइजे अखोइना युम म साबा हाइबसी युम म सानबा होनरपु मतमदा अखोइना हिंखोल इपाइपुन हिंखोल हाइदन लेरिबा हिंखोल अमदी अदुमुक चंगी हिंगोन सिनी अखोइना यामना मरु ओइना हानबदा येंगरिबसी आइगी युमसि लेरगा हिंगोन सिदा नुंगाइ दौरिबरा चाखत दौरिबरा हाइबना चिंगबसी अहल लमन चिंगी पौताक्ता अखोइ यामनु येंगजै अखोइना हिंगोन सिदा हिंगोन सिगी मवोंगजी मनिंग ममांगसी सांगगा मराखिना पिकअप तौबा हाइबा अमा अदगी मराखसिदा पाक्थोखरबा हाइबदी मखागा अवांगसिना पाक्थोखरगा मयुंगसिदा टेंशनगिबा हाइबा अमा मसिगुंबा हिंगोनसी अखोइना अमा मनिंग ममांग सांगगा मरांगना पिक्सनबसिमा अदुमक फरे थरेंग पिदुप साबा अदुगा हिंगोल अमतंग अखोइना युम तागे हाइदना होनरपदा हिंगोनसिना अवांगा मखागसिना सांगतोखरगा मनिंग ममांग ओइगदबा हिंगोन मयुंग ओइगसिना मसिना टेंशनगिबा हिंगोनसे मसी अखोइना मी लेबदा कया नुंगाइते हाइदना अखोइना मदु अखोइना हिंगोनसी मतुक अमुक सेमदोक सादोए हाइरेगा युमसी लैनबो होने युमसिना लैखरबा मतुंग गसिदरता युमसिगी ममांग संगोय हाइदना अमा लेरे मसी मैतै सना लेबा कंगलै पुंसिदा इपाइ पुना चनरमबनी ममांग संगोयसी साबसी अइना ममांगदसु हाइजगिबदुनी युमदुगी युमपुरेंबा अमदा मागी मेन उरेपसी हुल्लगा ममांग संगोयसी साबा अदुमक याय अदुगा करिगुंबा युमदुगी युमदुदा लैमिन्नरबा मी अमना लाइबक थीदना लैहिदबा थोगलबा मागी थौगाय थौरमसे नंगनबा ममांग संगोयसी युमसारम येंगना अदुमक लेपसु याय हाइदना इपाइ पुसिना कका मरक्तुदा इन नचाना कितंग मागी थौरम थौगाय लोइबा हाइजा अखोगी फिरोय ओइदेरा अदुना तगना मागी लाना थौरम हाइगद्रा सी ओइ करम्बा ओइगदुनो का सी मतंग मसिगी मतंग सिदी अखोइना मंगानी लेहुल लाइदना मंगानी सुबदा लेहुन अमा हाइबदी लैहिदबा नुमिसिदगी मंगानी सुब लेहुन सिदा अखोइना थबक थौरम करीमता पांग मंगमरो लैतबसिगी मरमदनी नैनतोइसे मसिदगी लाना थौरम 18 नि हाइबा नुमित असि बावबदा अतै अतै आइगी इसुंग इमानबा इपासिना लेरिङै मतमदा चेन चुंगदना सानमिनरमबा मागी ममानबसिंग सेबाव पीबा मतमसे असिगुंबा सेबाव पीबा मतमसिदा असुगी मतिक थौजे चिन्दना थोइदोंना मसिगी मतमसिदी अखोइना लौनदे अदुदगिना फिरोय कुमोन फिरोय हाइदना लेबसे कुमोन फिरोय सिनी अखोइना मथौ मंगम लोइबा हाइदना इपाइ पुना थम्बिरमसि सिगी मनुंगसिदा अदुमुक ममांग संगोयसे लेपसनबदा करिसु काइबा लेत्रे तौबतबु ममांग संगोय लेपा हाइबसि युमदुगी लैरिबा मेन उरेतुदगी माना मखारोंदा कुंथबदी यादा अवांगोंदा खितंग काखकदवा अदुगा लोइना लोइनाना ममांग संगोयगा युमदुगा लामनरिबा मखा थंगबुगी सरू अवांग थंगबा मसीदा लामनरिबा सरू अदुसु अवांग थंगबना खितंग लहुन बताबा असि थोंग असंग थोंग हाइदना लैरिबसि असुमाइ तौरगा हारिबा ममांग संगोयसी अखोइना लेपनबनी असुम तौदना ममांग संगोय युममा लेपबा मतमसिदा मोंग संगाय सिगी लाइसंग अमा इपाइ पुसिन हेक लानरम लाइसंसिगी मरमसिदी मसी लातबा इयामक यादबरा हाइबदुमदी आई मसी थमजरोय करिगुंबा मोंग संगायदुदा लैरिबा इमा ओइबा याय इसे इसन ओइबा याय करिगुंबा लाई तोंगकना मागी लाइसंग अमा लातपा हाइबामा नत्रे हाइरगना मोंग संगायदुदा लैरिबा इबुदौसिंगी लाइसंग अमा लातपा हाइबामा सुमाइना लाइसंग अनिजे ला अखोइना लालिबा लाइसंग सिंगी लाइसंग अमा लालकपा हाइबसी अखोइगी इफमददी थौगाय अमा हापचलकने मसिना थमगदोरिबा मफमसिदी अखोइना नोंपोक चिंखै मोंग संगायसिगी नोंपोक चिंखैसिदा हारिबा लाइसंगसि ममाइ मखा ओलगा अदुमक थमनै मसिनी अखोइना लाइसंग अमा लातपसि लाइसंग अमा लालबदी सही अमगी मागी थौरम पांगदबा याद्रे अदुना लैरिबा अखोइददी
ꯊꯧꯒꯥꯏꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯩꯇꯦꯡꯒꯤ ꯑꯣꯏꯅ ꯂꯥꯠꯄꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯁꯤ ꯂꯥꯠꯄꯗ ꯐꯕ ꯐꯠꯇꯕ ꯃꯔꯝ ꯀꯌꯥ ꯂꯩ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯕꯗ ꯊꯣꯏꯗꯣꯛꯅ ꯃꯤꯅ ꯋꯥꯔꯧꯕꯤꯒꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯤꯅ ꯇꯧꯅꯩ ꯍꯥꯏꯗꯅ ꯂꯥꯏꯁꯪ ꯂꯥꯠꯁꯟꯕ ꯑꯗꯨꯒ ꯗꯨꯛ ꯊꯥꯡꯃꯩꯗꯤ ꯊꯥꯕꯤꯗꯕ ꯃꯗꯨꯒꯤ ꯐꯠꯇꯕ ꯍꯧꯈꯤꯕ ꯂꯥꯏꯁꯪ ꯑꯃ ꯂꯥꯜꯂꯕꯗꯤ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯂꯥꯏ ꯐꯠꯇꯕꯕꯨ ꯑꯣꯏꯔꯣ ꯑꯐꯕꯕꯨ ꯑꯣꯏꯔꯣ ꯑꯃꯗꯤ ꯆꯪꯉꯛꯑꯗꯣꯏꯅꯦꯕ ꯃꯥꯒꯤ ꯊꯧꯔꯝ ꯊꯧꯒꯥꯏꯁꯤ ꯄꯥꯡꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨ ꯅꯠꯇꯅ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯌꯨꯝꯗꯨꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡꯗꯨꯗ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯕꯨ ꯑꯣꯏꯔꯣ ꯏꯔꯩꯃ ꯏꯃꯥꯕꯨ ꯑꯣꯏꯔꯣ ꯏꯃꯥ ꯁꯝꯕꯨꯕꯤꯕꯨ ꯑꯣꯏꯔꯣ ꯑꯃ ꯇꯣꯡꯁꯤꯜꯂꯛꯄ ꯇꯁꯦꯡꯅ ꯈꯪꯉꯕ ꯃꯥꯒꯤ ꯃꯐꯝ ꯊꯝꯕꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏ ꯇꯔꯦꯠ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯑꯉꯣꯝ ꯃꯣꯏꯔꯥꯡ ꯈꯥꯕ ꯉꯥꯟꯕ ꯍꯔꯥꯏ ꯂꯩꯁꯥꯡ ꯊꯦꯝ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯌꯦꯛꯁꯤꯡꯁꯤꯒꯤ ꯏꯕꯨꯙꯧ ꯑꯍꯜ ꯄꯨꯀꯣꯛꯇꯣ ꯃꯥꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯄꯣꯛꯂꯝꯃꯕꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯒꯤ ꯁꯤꯡꯗ ꯆꯟꯈ꯭ꯔꯕꯅꯤ나 ꯃꯥꯕꯨ ꯂꯥꯠꯆꯕꯒꯤ ꯂꯥꯏꯁꯪ ꯑꯃ ꯊꯝꯕ ꯑꯁꯤꯅꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕꯁꯤ ꯀꯀꯥ ꯃꯔꯨ ꯑꯣꯏꯅ ꯀꯀꯥ ꯍꯧꯖꯤꯛꯀꯤ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯁꯥꯕꯒꯤ ꯃꯇꯥꯡꯒꯤꯗꯣ ꯀꯀꯥ ꯖꯇ꯭ꯔꯥ ꯍꯨꯟꯕꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯦꯛꯇ ꯅꯨꯃꯤꯠꯀꯥꯁꯦ ꯍꯦꯛꯇ ꯌꯦꯡꯗꯕꯤꯗ ꯃꯥꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯄꯤꯔꯝꯃꯣꯕꯀꯣ ꯀꯀꯥ ꯌꯨꯝꯕꯨ ꯑꯃꯅꯅꯦ ꯖꯇ꯭ꯔꯥ ꯍꯨꯜꯂꯅꯤꯅ ꯁꯪꯒꯣꯏꯁꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤꯗꯅ ꯃꯥꯅꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯣ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯅꯨꯃꯤꯠꯁꯤꯗ ꯌꯨꯝꯕꯨꯗꯨꯅ ꯂꯧꯒꯗꯕ ꯊꯧꯒꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯀꯀꯥ ꯁꯤꯁꯦ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯀꯀꯥ ꯇꯦꯜꯂꯞꯅ ꯃꯆꯥ ꯑꯃꯇꯪ ꯍꯥꯞꯄꯤꯔꯝꯃꯣ ꯀꯀꯥ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯍꯥꯞꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯉꯁꯤꯒꯤꯁꯤꯗ ꯈꯤꯇꯪꯈꯛ ꯍꯥꯞꯄꯤꯔꯝꯃꯣ ꯍꯥꯞꯆꯒꯦ ꯐꯅꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩ ꯄꯨꯝꯕꯁꯤꯗꯔꯛꯇ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯝꯕ ꯁꯤꯟꯇꯥꯛ ꯄꯨꯔꯦꯟꯁꯤꯡꯅ ꯌꯨꯝꯁꯥꯔꯣꯟ ꯃꯥꯄꯟ ꯍꯥꯏꯗꯅ ꯑꯃ ꯊꯝꯕꯤꯔꯝꯃꯤ ꯌꯨꯝꯁꯥꯔꯣꯟ ꯃꯥꯄꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯗꯨꯒꯨꯝꯕ ꯌꯨꯝꯁꯥꯔꯣꯜ ꯑꯃꯅꯤ ꯁꯪꯒꯣꯏ ꯃꯃꯥꯡ ꯁꯪꯒꯣꯏ ꯍꯥꯏꯔꯤꯕꯁꯤ ꯌꯨꯝꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯂꯨꯍꯣꯡꯕꯒꯤ ꯄꯥꯡꯂꯩ ꯂꯥꯏꯌꯨꯝ ꯑꯃ ꯈꯟꯕ ꯑꯗꯨꯁꯨ ꯌꯨꯝꯁꯥꯔꯣꯜ ꯑꯃꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯩꯇ꯭ꯔꯀꯥꯟꯗ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯁꯪ ꯈꯟꯕ ꯍꯥꯏꯗꯅ ꯂꯩꯔꯤꯁꯦ ꯃꯁꯤꯁꯨ ꯌꯨꯝꯁꯥꯔꯣꯜ ꯑꯃ ꯆꯜꯂꯤ ꯑꯗꯒꯤ ꯁꯤꯡꯒꯩ ꯀꯩꯒꯤꯁꯨ ꯌꯨꯝꯁꯥꯔꯣꯜ ꯑꯃ ꯆꯜꯂꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯏꯆꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯈꯤꯕ ꯃꯅꯨꯡ ꯆꯪꯐꯝ ꯋꯥꯁꯔꯨꯝ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯁꯤꯁꯨ ꯌꯨꯝꯁꯥꯔꯣꯜ ꯑꯃꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯃꯥꯒꯤ ꯃꯦꯟ ꯎꯔꯦꯞ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯅꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯟ ꯎꯔꯦꯞ ꯑꯃ ꯍꯨꯟꯕ ꯍꯥꯏꯕꯁꯤ ꯃꯣꯡꯕ ꯁꯪꯒꯥꯏ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯁꯪꯒꯣꯏꯗꯨꯕꯨ ꯂꯦꯞꯄ ꯍꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯡꯖꯔꯛꯄꯅꯦꯕ ꯑꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯟꯗꯥꯏ ꯅꯤꯄꯥꯟꯁꯤ ꯀꯣꯏꯅ ꯆꯠꯂꯒ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯖꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯦꯟ ꯎꯔꯦꯞꯁꯤꯃꯇ ꯍꯨꯟꯕꯤꯌꯨ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯈꯔꯗꯨ ꯍꯥꯏꯔꯒ ꯃꯈꯣꯏꯗ ꯃꯦꯟ ꯎꯔꯦꯞꯁꯤ ꯍꯨꯟꯅꯕ ꯍꯣꯠꯅꯩ ꯃꯦꯟ ꯎꯔꯦꯞ ꯑꯃ ꯍꯨꯟꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯁꯪꯂꯦꯟ ꯑꯗꯨꯒꯤꯗꯤ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯐꯕ ꯊꯕꯥ ꯑꯆꯪꯕ ꯃꯁꯤ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯑꯐꯕ ꯄꯨꯡꯐꯝꯁꯤ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯦꯟꯗꯅ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯥꯒꯤ ꯍꯩꯔꯝ ꯂꯩꯔꯝ ꯂꯧꯔꯦ ꯍꯥꯏꯔꯒ ꯃꯦꯟ ꯎꯔꯦꯞꯁꯤ ꯍꯨꯟꯕꯅꯤ ꯃꯦꯟ ꯎꯔꯦꯞ ꯍꯨꯟꯕ ꯅꯨꯃꯤꯠꯁꯤꯗ ꯌꯨꯝꯕꯨꯔꯦꯝꯕ ꯑꯅꯤꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯏꯔꯨ ꯁꯥꯗꯦꯡꯗꯅ ꯐꯤ ꯐꯖꯕ ꯁꯦꯠꯇꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯨꯟꯕ ꯂꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯍꯥꯏꯖꯕ ꯇꯥꯏ ꯃꯗꯨꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯏꯔꯨꯖꯗꯅ ꯂꯩꯁꯥ ꯅꯝꯗꯅ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯒ ꯍꯥꯏꯔꯤꯕ ꯃꯦꯟ ꯎꯔꯦꯞ ꯑꯁꯤ ꯍꯨꯟꯃꯤꯟꯅꯗꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯡꯖꯔꯤꯕ ꯊꯧꯔꯝꯁꯦ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯗꯦ ꯑꯐꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏꯔꯤꯕ ꯁꯪꯒꯣꯏ ꯑꯁꯤ ꯁꯥꯕꯗꯁꯨ ꯀꯔꯤꯁꯨ ꯑꯄꯟꯕ ꯂꯣꯏꯔꯣꯏ ꯃꯊꯪ ꯖꯔ ꯁꯥꯒꯠꯇꯅ ꯑꯩꯅ ꯂꯣꯏꯒꯦ ꯈꯟꯖꯕ ꯃꯇꯝꯗꯣ ꯑꯗꯨꯃꯛ ꯂꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯃ ꯑꯁꯨꯃꯥꯏꯅ ꯊꯝꯖꯩ ꯀꯀꯥ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯕꯨꯗꯨ ꯈꯛꯇꯪ ꯊꯣꯛꯀꯗ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯏꯖꯔꯨꯔꯒ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯑꯗꯨꯒꯤꯗꯨꯗ ꯍꯨꯟꯕꯗ ꯃꯣꯏꯅ ꯚꯥꯕꯣꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯁꯦ ꯀꯀꯥ ꯁꯤꯒꯤ ꯑꯐꯕ ꯐꯠꯇꯕ ꯈꯤꯇꯪꯁꯨ ꯍꯥꯏꯕꯤꯔꯝꯃꯣꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯣꯏꯁꯟꯅꯤ ꯏꯆꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯦꯟ ꯎꯔꯦꯞꯁꯤ ꯍꯨꯟꯕ ꯆꯠꯆꯕ ꯃꯇꯝꯗ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯅꯤꯗꯨ ꯇꯔꯛ ꯂꯩꯔꯝꯕꯁꯨ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕ ꯑꯃꯗꯅ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ 5-10ꯁꯤ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯆꯦꯠ ꯅꯥꯟꯅ ꯁꯦꯠꯇꯅ ꯐꯛ ꯊꯥꯗꯅ ꯄꯔꯦꯡ ꯁꯥꯡꯅ ꯂꯩꯔꯝꯕ ꯃꯁꯤꯗꯤ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯊꯕꯛ ꯑꯩꯒꯤ ꯊꯕꯛ ꯌꯨꯝ ꯑꯃ ꯁꯥꯒꯠꯂꯛꯄ ꯁꯪꯒꯣꯏ ꯑꯃ ꯁꯥꯒꯠꯂꯛꯄ ꯍꯥꯏꯁꯤ ꯑꯐꯕ ꯑꯃ ꯇꯥꯡꯈꯠꯂꯛꯄꯅꯦ ꯍꯥꯏꯕ ꯑꯐꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯏꯄꯥꯆꯥ ꯏꯄꯨꯆꯥ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛ ꯌꯥꯎꯔꯦ ꯍꯥꯏꯔꯒ
ꯊꯕꯛ ꯊꯧꯒꯥꯏꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯊꯝꯖꯩ ꯀꯀꯥꯅ ꯃꯃꯜ ꯌꯥꯝꯅ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯕꯤꯔꯤ ꯑꯗꯣ ꯀꯀꯥ ꯃꯈꯥ ꯇꯥꯅ ꯅꯆꯥꯅ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯆꯪꯐꯝ ꯍꯧꯖꯤꯛꯀꯤ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩꯗ ꯀꯥꯗꯤ ꯑꯩꯈꯣꯏ ꯋꯥꯁꯔꯨꯝ ꯀꯥꯏꯅꯁꯨ ꯍꯥꯏꯅꯔꯤꯀꯣ ꯍꯣꯏ ꯍꯣꯏ ꯁꯤꯒꯤ ꯃꯅꯨꯡ ꯆꯪꯐꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯨꯡ ꯆꯪꯐꯝ ꯑꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯖꯨꯝ ꯑꯃ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯃꯥꯁꯦ ꯂꯩꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯀꯔꯣꯟ ꯅꯥꯀꯟ ꯁꯥꯏꯗꯇ ꯊꯝꯒꯗꯒꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯁꯦ ꯊꯝꯒꯗꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯝ ꯖꯒꯥ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯀꯗꯥꯏ ꯖꯒꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩ ꯀꯀꯥꯗꯒꯤ ꯈꯪꯖꯒꯦ ꯑꯗꯨꯀꯥꯟꯗ ꯁꯥꯖꯜꯂꯨꯔꯀꯥꯟꯗ ꯃꯐꯝꯗꯣ ꯑꯣꯟꯅꯔꯝꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯀꯔꯝꯕ ꯎꯄꯥꯏ ꯇꯧꯔꯒꯗꯤ ꯃꯥꯗꯣ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯁꯤꯁꯨ ꯈꯤꯇꯪ ꯈꯪꯖꯒꯦ ꯀꯀꯥ ꯍꯣꯏ ꯍꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯇꯦꯛ ꯈꯤꯇꯪ ꯊꯝꯖꯒꯦ ꯏꯆꯥ ꯏꯕꯨꯡꯉꯣꯅ ꯍꯧꯖꯤꯛ ꯍꯪꯕꯤꯈꯤꯕ ꯍꯥꯏꯔꯤꯕ ꯋꯥꯁꯔꯨꯝ ꯅꯠꯇ꯭ꯔꯒ ꯃꯅꯨꯡ ꯆꯪꯐꯝ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯃꯥꯡꯁꯪ ꯍꯥꯏꯗꯅ ꯃꯁꯤꯃꯇꯪ ꯄꯟꯖꯔꯝꯒꯦ ꯒ꯭ꯌꯥꯟ ꯇꯥꯖꯅꯕ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯨꯡꯕ ꯁꯪꯒꯥꯏ ꯑꯃ ꯂꯩꯔꯕꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯌꯥꯎꯗꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯩꯐꯝꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯖꯕ ꯃꯇꯝꯗ ꯃꯣꯡꯕ ꯁꯪꯒꯥꯏ ꯑꯁꯤꯒꯤ ꯁꯟꯗꯣꯡ ꯄꯨꯝꯃꯥꯏ ꯂꯦꯞꯄꯤꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯤꯡꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯈꯖꯤꯛꯇꯪ ꯍꯥꯏꯒꯠꯂꯦ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯄꯔꯦꯡꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯟꯊꯣꯡ ꯆꯪꯐꯝ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯁꯔꯨꯝꯁꯤ ꯊꯝꯕꯗ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯊꯝꯐꯝ ꯑꯃꯇꯪꯒ ꯍꯥꯏꯖꯔꯕꯗ ꯃꯩꯔꯝ ꯄꯥꯡꯕꯁꯦ ꯃꯩꯔꯝ ꯄꯥꯡꯕꯁꯤꯗ ꯃꯐꯝ ꯑꯃꯇꯪꯒ ꯂꯩ ꯑꯗꯨꯕꯨ ꯃꯩꯔꯝ ꯄꯥꯡꯕꯁꯤꯗꯤ ꯌꯥꯔꯤꯈꯩ ꯊꯝꯅꯗꯕꯅ ꯐꯩ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯂꯩꯇ꯭ꯔꯕꯗꯗꯤ ꯃꯩꯔꯝ ꯄꯥꯡꯕꯁꯤꯗ ꯊꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯃꯇꯪ ꯄꯥꯔꯇꯤꯁꯟ ꯑꯃꯇꯪ ꯈꯥꯕꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯃꯨꯡꯕ ꯁꯪꯒꯥꯏꯁꯤꯗꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯐꯕ ꯑꯃꯇꯪ ꯆꯠꯀꯦ ꯈꯜꯂꯛꯄꯗ ꯃꯃꯥꯡꯂꯣꯝꯗ ꯕꯔꯞ ꯆꯪꯉꯒ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯟꯗꯥꯏ ꯅꯤꯄꯥꯟꯁꯤ ꯌꯦꯡꯉꯛꯄ ꯁꯣꯔ ꯄꯨꯡꯐꯝꯁꯤ ꯀꯗꯣꯝꯗ ꯂꯩꯕ ꯈꯣꯡ ꯀꯗꯣꯝꯗ ꯊꯥꯡꯒꯗꯕ ꯍꯥꯏꯗꯅ ꯂꯩꯗꯅ ꯌꯦꯡꯉꯛꯄꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯤꯆꯥꯟꯅꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕ ꯑꯃ ꯃꯉꯣꯟꯗ ꯄꯣꯛꯄꯗꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗꯤ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯆꯔꯕ ꯄꯥꯡꯖꯔꯕ ꯃꯇꯝꯗ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯃꯪꯒꯣꯜ ꯑꯣꯏꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯒ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯊꯕꯛꯁꯤꯡ ꯊꯧꯔꯝꯁꯤꯡꯁꯤ ꯑꯗꯨꯃꯛ ꯈꯨꯔꯧ ꯄꯣꯂꯧ ꯆꯦꯟꯕ ꯍꯥꯏꯕꯁꯤꯃ ꯑꯗꯨꯃꯛ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯝꯖꯤꯜꯂꯨꯔꯕ ꯃꯅꯤꯡ ꯊꯪꯕ ꯁꯟꯊꯣꯡ ꯄꯨꯝꯃꯥꯏ ꯃꯁꯤꯗ ꯊꯝꯖꯤꯟꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯀꯣꯛꯅꯕꯁꯤ ꯀꯔꯤꯅꯣꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡꯗ ꯍꯪꯉꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯒꯗꯤ ꯁꯤꯗꯣꯛꯄꯤꯔꯒ ꯍꯣꯡꯇꯣꯔꯛꯄꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯄꯥꯔꯇꯤꯁꯟ ꯑꯃ ꯈꯥꯕ ꯃꯁꯤꯃ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤ ꯄꯥꯔꯇꯤꯁꯟ ꯑꯃ ꯈꯥꯔꯒ ꯃꯥꯒꯤ ꯑꯂꯛ ꯑꯃ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯄꯥꯡꯖꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯝꯃꯨꯕꯒꯤ ꯑꯌꯣꯜ ꯑꯔꯥꯟ ꯄꯨꯝꯅꯃꯛꯇꯨ ꯂꯥꯏꯅ ꯊꯧꯖꯥꯜ ꯂꯟꯀꯨꯕꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯕꯗꯨ ꯈꯤꯇꯪ ꯊꯝꯖꯕꯅꯤ ꯀꯀꯥ ꯃꯔꯛꯇꯨꯗ ꯑꯩꯅ ꯁꯨꯝ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦ ꯇꯣꯡꯉꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯣꯏ 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 ꯌꯥꯗꯦꯅ ꯈꯪꯉꯕꯃꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯔꯇꯦꯁꯟꯁꯨ ꯈꯥꯗꯕꯤ ꯑꯗꯩ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤꯁꯨ ꯁꯤ ꯆꯠꯅꯔꯒꯁꯨ ꯂꯩꯔꯝꯕ꯭ꯔꯥꯅꯁꯨ ꯈꯟꯖꯩꯌꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯉꯥꯡꯂꯛꯇꯕꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯕꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯃꯔꯥꯡ ꯀꯥꯏꯗꯅ ꯍꯥꯏꯇꯥꯔꯦ ꯁꯥꯍꯨꯝ ꯐꯪꯕꯗ ꯐꯠꯇꯕꯒꯤ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯃꯥꯅ ꯍꯦ ꯇꯣꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯐꯠꯇꯕꯁꯤ ꯀꯔꯤ ꯐꯣꯜ ꯂꯥꯛꯀꯗꯒꯦ ꯁꯤ ꯑꯝꯇꯪꯒ ꯈꯪꯖꯍꯧꯒꯦ ꯀꯀꯥ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯐꯠꯇꯕꯒꯤ ꯃꯔꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯈꯪꯉꯨꯕ ꯎꯔꯨꯕ ꯍꯥꯏꯕꯗꯤ ꯂꯥꯏꯃꯛꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯍꯥꯏꯖꯕ ꯉꯝꯗꯦ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯃꯣꯡꯕ ꯁꯪꯒꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯇꯣꯏꯔꯛꯄ ꯐꯠꯇ ꯍꯥꯎꯊꯤ ꯀꯨꯡꯉꯛꯄ ꯂꯥꯏ ꯇꯤꯟꯃꯛꯇ ꯈꯣꯏꯔꯝꯃꯒꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯐꯝ ꯈꯪꯉꯛꯇꯕ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯔꯝ ꯀꯌా ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯃꯁꯥꯅꯗꯤ ꯈꯪꯖꯒꯅꯤ ꯈꯪꯅ ꯑꯗꯨꯃꯛ ꯐꯠꯇꯕ ꯃꯔꯝꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈꯤꯅꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯠꯆꯕꯗ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯟꯗꯥꯏ ꯅꯤꯄꯥꯟꯁꯤꯗ ꯆꯠꯆꯕꯗ ꯑꯩꯁꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯂꯩꯔꯨꯕꯗ ꯌꯥꯗ꯭ꯔꯦ ꯍꯤꯡꯒꯣꯜꯁꯦ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯐꯥꯎ ꯌꯥꯎꯋꯦꯕ ꯍꯤꯡꯒꯣꯜꯁꯤꯗ ꯑꯩꯅ ꯂꯩꯕ ꯌꯥꯗ꯭ꯔꯤꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯊꯤꯖꯤꯟꯗꯕ ꯑꯩꯅ ꯍꯤꯡꯒꯣꯜꯁꯤꯗꯗ ꯂꯩꯔꯨꯕꯗ ꯃꯁꯤ ꯑꯋꯥꯕꯗ ꯁꯨꯝ ꯑꯣꯏꯔꯦ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯗꯨꯃꯛ ꯊꯦꯡꯅꯖꯩꯌꯦꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣꯅ ꯑꯈꯪ ꯑꯍꯩꯁꯤ ꯑꯃꯨꯛꯇꯪ ꯇꯥꯟꯅꯔꯒ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯑꯀꯣꯡꯂꯣꯟ ꯍꯥꯏꯖꯕ ꯇꯥꯏꯀꯣ ꯇꯥꯏꯅꯔꯤꯕꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯃ
ꯍꯥꯟꯅ ꯊꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯑꯁꯨꯝꯅ ꯊꯝꯖꯩ ꯍꯥꯏꯗꯤ ꯇꯥꯟꯅꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯆꯪꯉꯒ ꯁꯥꯔꯨꯔꯒ ꯍꯥꯏꯗꯤ ꯀꯥꯟꯅꯗꯕꯗꯣ ꯑꯃꯨꯛ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯕ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗꯁꯨ ꯌꯥꯝ ꯑꯋꯥꯕꯁꯨ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯖꯒꯦ ꯑꯩ ꯀꯀꯥꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩꯁꯤꯡ ꯀꯩꯁꯤꯡ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯒꯦ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯟꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯁꯣꯏꯕꯁꯤꯡꯗꯨ ꯁꯦꯝꯗꯣꯛꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯩ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩ ꯀꯀꯥꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯀꯥ ꯈꯨꯔꯨꯝꯖꯔꯤ